ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯏꯕꯣꯛ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯤ ꯂꯨꯆꯤꯡꯍꯦꯟꯕꯤ ꯀꯧꯕꯤ ꯑꯃꯒ ꯅꯨꯡꯁꯤꯔꯩ ꯀꯧꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯩꯅ "ꯑꯁ, ꯇꯂꯥ ꯄꯥꯃꯦꯟ ꯑꯁꯤꯗ ꯇꯥꯡꯖꯗꯨꯅ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯄꯨꯛꯅꯤꯡꯕꯨ ꯍꯨꯕ ꯃꯈꯩ ꯎꯊꯛ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯁꯥꯠꯂꯤꯕ ꯈꯣꯡꯒꯨꯜ ꯃꯦꯂꯩ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯗꯤ꯫ ꯍꯣꯔꯦꯟ ꯑꯩꯅꯒ ꯖꯒꯣꯏ ꯁꯥꯕ ꯊꯣꯛꯄꯗ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯑꯩꯒꯤ ꯁꯝꯕꯨꯜ ꯑꯁꯤꯗ ꯊꯦꯠꯂꯕꯗꯤ ꯀꯌꯥꯗ ꯅꯤꯡꯊꯤꯖꯒꯅꯤ꯫ ꯋꯥꯡꯃꯟꯗꯅ ꯍꯦꯛꯄ ꯍꯦꯛ ꯉꯝꯗ꯭ꯔꯦꯕ꯫ ꯑꯁ, ꯀꯝꯗꯧꯅ ꯍꯦꯛꯀꯅꯤ ꯃꯁꯤꯗꯤ? ꯑꯣꯟꯊꯣꯛꯅꯗꯤ ꯍꯦꯛꯅꯤꯡꯈ꯭ꯔꯦꯗ ꯑꯩꯕꯨ꯫ ꯎꯈꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯅꯨꯡꯁꯤꯔꯩ ꯎꯊꯛ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯂꯩꯁꯥꯠ ꯇꯝꯂꯤꯕ ꯈꯣꯡꯒꯨꯜ ꯃꯦꯂꯩ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯨꯆꯤꯡꯍꯦꯟꯕꯤꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯨꯆꯤꯡꯍꯦꯟꯕꯤꯅ "ꯏꯆꯦ, ꯀꯩꯗꯧꯔꯦ? ꯎꯈꯥꯁꯤꯗ ꯂꯦꯞꯇꯨꯅ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯤ?" ꯅꯨꯡꯁꯤꯔꯩ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯅꯥꯎꯕꯨ ꯌꯦꯡꯂꯒ "ꯍꯩꯃꯥ, ꯂꯨꯆꯤꯡꯍꯦꯟꯕꯤ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ? ꯇꯨ, ꯎꯊꯛ ꯑꯁꯤꯗ ꯁꯥꯠꯂꯤꯕ ꯈꯣꯡꯒꯨꯜ ꯃꯦꯂꯩꯁꯦ ꯍꯦꯛꯁꯤꯔꯥ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ, ꯑꯗꯣ ꯍꯦꯛꯄꯗꯤ ꯉꯝꯗ꯭ꯔꯕ, ꯑꯗꯨꯒꯤ ꯏꯇꯣꯝꯇ ꯆꯥꯛꯅ ꯁꯣꯟꯖꯔꯤꯅꯤ." ꯂꯨꯆꯤꯡꯍꯦꯟꯕꯤ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯁꯤꯒꯤꯕꯨ ꯑꯩ ꯍꯦꯛꯄꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯆꯤꯡꯍꯦꯟꯕꯤ ꯃꯥꯅ ꯈꯨꯠꯂꯥꯏ ꯇꯝꯕ ꯆꯠꯂꯨꯕꯒꯤ ꯌꯥꯜꯂꯛꯂꯤꯕ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯇꯦꯟꯕ ꯊꯥꯡꯒꯨꯝꯕ ꯑꯃ ꯂꯧꯊꯣꯔꯛꯂꯒ, "ꯏꯆꯦ, ꯁꯤ ꯈꯥꯎꯁꯤ ꯄꯥꯏꯌꯣ, ꯂꯩꯁꯦ ꯑꯩ ꯍꯦꯛ ꯌꯦꯡꯉꯣ." ꯂꯨꯆꯤꯡꯍꯦꯟꯕꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯧꯔꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯩ ꯑꯗꯨꯒꯤ ꯃꯄꯥ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯁꯥꯕꯨ ꯀꯟꯅ ꯂꯪꯈꯠꯄꯒ ꯈꯣꯡꯒꯨꯜ ꯃꯦꯂꯩ ꯆꯔꯣꯡ ꯑꯗꯨꯒꯤ ꯃꯈꯣꯛꯇꯨ ꯀꯛꯂꯗꯨꯅ ꯃꯈꯥꯗ ꯇꯥꯔꯛꯂꯤꯕꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯐꯠ ꯑꯣꯛꯏ꯫ ꯅꯨꯡꯁꯤꯔꯩ ꯍꯔꯥꯎꯅ "ꯑꯌꯥ, ꯅꯥꯎ, ꯈꯨꯐꯖꯁꯤꯗꯤ! ꯑꯩꯒꯤ ꯂꯩ ꯍꯦꯛꯄꯤꯕꯒꯤ ꯍꯣꯔꯦꯟꯅꯦ ꯏꯆꯦꯅ ꯉꯥ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯄꯤꯖꯕ ꯇꯥꯔꯦꯗꯅ." "ꯑꯗꯣ ꯏꯆꯦ, ꯖꯒꯣꯏ ꯁꯥꯕ ꯆꯠꯇꯣꯏꯔꯣ?" "ꯆꯠꯇꯣꯏꯅꯤ꯫ ꯅꯪꯅ ꯍꯦꯛꯄꯤꯔꯤꯕ ꯂꯩꯁꯤꯅꯅꯦ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡ ꯁꯦꯝꯂꯒ ꯁꯝ ꯑꯁꯤꯗ ꯊꯦꯠꯇꯨꯅ ꯍꯣꯔꯦꯟꯗꯤ ꯖꯒꯣꯏ ꯄꯦꯟꯅ ꯁꯥꯗꯣꯛꯀꯦ꯫ ꯑꯗꯣ ꯅꯪꯁꯨ ꯏꯆꯦꯒ ꯆꯠꯂꯨꯁꯤꯗꯅ ꯉꯁꯤꯗꯤ." "ꯏꯆꯦ, ꯑꯩ ꯇꯜꯂꯦ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯄꯗꯣ. ꯅꯤꯡꯊꯧꯗꯣ ꯅꯨꯄꯤꯗ ꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯨꯝꯗꯦ ꯍꯥꯏꯕꯅꯤ. ꯑꯗꯣ ꯏꯆꯦ, ꯅꯪ ꯍꯩꯅ ꯁꯤꯡꯅꯗꯤ ꯆꯠꯂꯨꯀꯣ. ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯤꯡꯊꯧꯅ ꯃꯤꯠꯌꯦꯡ ꯆꯨꯝꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗ. ꯄꯥꯕꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯅꯤ. ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯃꯥꯒꯤ ꯑꯆꯥꯟꯕ, ꯑꯗꯨꯅ ꯀꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗꯦꯗ. ꯏꯆꯦ, ꯐꯠꯇꯕ ꯃꯈꯣꯏꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯒꯗꯕꯅꯤ. ꯏꯃꯥ ꯄꯥꯕꯅ ꯌꯨꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯂꯩꯀꯥꯏ ꯂꯥꯟꯗꯨꯅ ꯈꯨꯠꯂꯥꯏ ꯇꯝꯕ ꯆꯠꯄꯅꯤꯅ ꯅꯤꯡꯊꯧꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯏ. ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨꯗ. ꯅꯤꯡꯊꯧꯗꯣ ꯏꯄꯥꯒꯨꯝꯕꯅꯤ. ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯑꯩꯒꯤ ꯏꯇꯥꯅꯤ. ꯍꯣꯔꯦꯟꯁꯨ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯒꯗꯣꯏꯅꯤ. ꯑꯗꯨꯅꯅꯤ ꯅꯪꯁꯨ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯏꯆꯦꯅ ꯍꯧꯔꯤꯕꯁꯤ." "ꯏꯆꯦ, ꯑꯩ ꯆꯠꯄ ꯇꯜꯂꯦ. ꯄꯥꯕꯅꯁꯨ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯀꯅꯨ ꯍꯥꯏꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯅꯤ." "ꯍꯣꯏꯁꯦ, ꯏꯆꯦꯅ ꯁꯨꯝ ꯆꯠꯂꯨꯁꯤ ꯍꯥꯏꯕꯅꯤ. ꯅꯪꯁꯨ ꯈꯨꯠꯂꯥꯏ ꯇꯝꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ. ꯑꯗꯨꯅ ꯅꯁꯥ ꯁꯦꯡꯗꯣꯛꯂꯒ ꯆꯥꯛ ꯆꯥꯊꯣꯛꯂꯒꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯏꯆꯦꯁꯨ ꯂꯩꯁꯦ ꯅꯤꯡꯊꯤꯅ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯑꯝꯇ ꯁꯦꯝꯈꯤꯒꯦ, ꯍꯣꯔꯦꯟ ꯖꯒꯣꯏ ꯁꯥꯕꯗ ꯍꯥꯞꯅꯕ." ꯂꯨꯆꯤꯡꯍꯦꯟꯕꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯆꯩ. ꯈꯣꯡꯒꯨꯜ ꯃꯦꯂꯩ ꯃꯥꯅ ꯁꯥꯠꯂꯛꯄ ꯈꯨꯗꯤꯡ ꯃꯆꯦ ꯅꯨꯡꯁꯤꯔꯩꯅ ꯋꯥꯅ ꯉꯥꯏꯖꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯀꯥ ꯐꯅ ꯁꯥꯠꯂꯤꯕ ꯃꯦꯂꯩ ꯃꯥꯕꯨ ꯂꯩꯁꯥꯠ ꯇꯝꯕ ꯉꯥꯏꯖꯔꯝꯕ ꯃꯤꯁꯛ ꯑꯗꯨ ꯆꯠꯈ꯭ꯔꯦ. ꯂꯨꯆꯤꯡꯍꯦꯟꯕꯤ ꯃꯄꯤ ꯏꯔꯠ ꯆꯦꯟꯅ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯍꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥ, ꯅꯪꯕꯨꯁꯨ ꯑꯩꯅ ꯏꯆꯦꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ. ꯅꯪꯕꯨ ꯏꯀꯨꯠꯁꯤꯅ ꯍꯥꯠꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯏꯆꯦ ꯅꯨꯡꯁꯤꯔꯕꯤ ꯀꯥꯏꯅꯕꯒꯤ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯨꯠꯄ ꯉꯝꯂꯣꯏ. ꯁꯥꯎꯕ ꯍꯩꯖꯗꯕꯤ ꯃꯃꯣꯟꯇ ꯅꯣꯛꯄ ꯏꯆꯦꯒꯤ ꯁꯛꯇꯝꯗꯣ ꯎꯔꯛꯇꯕ ꯊꯥꯕꯝ ꯀꯌా ꯁꯨꯔꯛꯂꯤ. ꯏꯆꯦ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ. ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯈꯨ ꯏꯆꯦ." ꯂꯨꯆꯤꯡꯍꯦꯟꯕꯤ ꯃꯥꯅ ꯅꯤꯡꯉꯝꯇꯅ ꯀꯞꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯄꯥ ꯈꯣꯝꯕꯗꯨ ꯂꯨꯆꯤꯡꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. "ꯍꯩ ꯂꯨꯆꯤꯡ, ꯏꯄꯥꯒꯤ ꯂꯨꯆꯤꯡꯍꯦꯟꯕꯤ, ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯁꯨꯛ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤꯕꯗꯤ?"
ꯑꯗꯨꯝꯅ ꯀꯞꯀꯗꯕ ꯅꯠꯇꯦ ꯊꯧꯅꯥ ꯂꯩꯅ ꯅꯪꯅ ꯅꯆꯦꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯗꯕꯅꯤꯅꯦ ꯑꯗꯨꯝꯅ ꯏꯆꯥ ꯀꯞꯄ ꯌꯥꯗꯦꯀꯣ ꯂꯨꯆꯤꯡꯍꯦꯟꯕꯤ ꯀꯞꯂꯨꯕꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯕꯥꯕꯥ ꯑꯩ ꯀꯞꯇꯦꯗ ꯎꯊꯛꯇ ꯁꯥꯠꯂꯤꯕ ꯈꯣꯡꯒꯨꯜ ꯃꯦꯂꯩꯁꯤ ꯎꯔꯒ ꯏꯆꯦꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯅꯪꯅ ꯅꯆꯦ ꯀꯥꯏꯅꯕꯒꯤ ꯐꯪꯂꯤꯕ ꯆꯩꯅꯥꯗꯨꯒꯨꯝꯅ ꯏꯄꯥꯁꯨ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯅ ꯊꯃꯣꯏ ꯑꯁꯤꯗ ꯈꯥꯡꯕ ꯌꯥꯗ ꯆꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯂꯃꯟ ꯈꯨꯝꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯥꯛꯂꯕꯅꯤ ꯌꯦꯡꯉꯨ ꯉꯁꯤꯗꯒꯤ ꯏꯄꯥꯒꯤ ꯍꯩꯖꯕꯤ ꯂꯥꯂꯣꯡ ꯀꯌꯥꯁꯨ ꯏꯄꯥꯅ ꯏꯆꯥꯗ ꯇꯥꯛꯄꯤꯔꯒꯅꯤ ꯑꯗꯨꯒ ꯂꯥꯂꯣꯡ ꯊꯨꯅ ꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯄꯥ ꯏꯆꯥ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯁꯤ ꯊꯤꯟꯊꯔꯒꯨꯝꯁꯤ ꯍꯣꯏ ꯕꯥꯕꯥ ꯑꯁꯨꯝꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯒ ꯈꯣꯝꯕꯒ ꯃꯈꯣꯏꯅ ꯂꯥꯟꯃꯤ ꯀꯌꯥ ꯁꯦꯝꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯂꯨꯆꯤꯡꯍꯦꯟꯕꯤꯒꯤ ꯃꯄꯥ ꯈꯣꯝꯕ ꯑꯁꯤ ꯑꯔꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯁꯤꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯁꯤꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯆꯥ ꯅꯨꯡꯁꯤꯔꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯃꯆꯥ ꯑꯇꯣꯝꯕꯤ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯂꯥꯟꯒꯤ ꯑꯣꯏꯕ ꯑꯍꯦꯟꯕ ꯈꯨꯠꯂꯥꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯅꯕ ꯃꯇꯤꯛ ꯆꯥꯔꯕ ꯂꯥꯟꯃꯤ ꯀꯌꯥ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕꯅꯤ ꯊꯦꯝꯕꯨꯡꯅ ꯏꯆꯦ ꯂꯨꯆꯤꯡꯍꯦꯟꯕꯤ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯗꯒꯤ ꯏꯆꯦꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯉꯝꯕꯁꯨ ꯌꯥꯎꯕꯤꯔꯛꯂꯤꯗꯅ ꯑꯩꯁꯨ ꯋꯥ ꯈꯔ ꯈꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯂꯥꯟꯃꯤꯁꯤꯡ ꯂꯣꯏꯅ ꯁꯨꯔꯕ ꯅꯠꯇ꯭ꯔꯥ ꯈꯣꯏꯃꯨꯅ ꯁꯨꯖꯔꯦ ꯑꯉꯝꯕ ꯂꯥꯟꯃꯤꯁꯤꯡ ꯄꯨꯟꯅ ꯁꯨꯔꯕꯗ ꯂꯨꯆꯤꯡꯍꯦꯟꯕꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯅꯈꯣꯏꯁꯨ ꯇꯥꯎ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯥꯖꯅ ꯈꯜꯂꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯒꯤ ꯊꯥꯖꯕꯁꯨ ꯃꯥꯡꯍꯟꯒꯅꯨ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯌꯥꯔꯤꯕ ꯃꯈꯩ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯊꯦꯡꯊꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯁꯨ ꯇꯝꯕ ꯉꯝꯗꯦ ꯃꯤꯁꯨ ꯃꯁꯤꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯊꯦꯝꯕꯨꯡꯅ ꯑꯩꯁꯨ ꯏꯆꯦ ꯂꯨꯆꯤꯡꯍꯦꯟꯕꯤꯒꯤ ꯊꯕꯛ ꯑꯁꯦ ꯊꯨꯖꯤꯟꯕ ꯄꯥꯝꯃꯤ ꯃꯗꯨꯒꯤ ꯅꯤꯡꯊꯧꯗꯣ ꯑꯩꯗꯤ ꯃꯌꯥꯗꯨꯗ ꯑꯃꯥꯡꯕ ꯅꯝꯁꯤꯜꯂꯒ ꯍꯥꯠꯈꯤꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤ ꯂꯨꯆꯤꯡꯍꯦꯟꯕꯤ ꯊꯦꯝꯕꯨꯡꯒꯤ ꯋꯥꯍꯩꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯈꯣꯝꯕ ꯆꯦ ꯃꯆꯦꯠ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯇꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯅꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯎ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯒ ꯎꯃꯪ ꯑꯁꯦ ꯂꯥꯟꯊꯣꯛꯄꯒ ꯁꯣꯏꯗꯅ ꯇꯨꯔꯦꯟ ꯃꯆꯥ ꯑꯃ ꯆꯦꯜꯂꯝꯒꯅꯤ ꯇꯨꯔꯦꯟ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯀꯣꯅꯨꯡ ꯇꯥꯕ ꯑꯔꯣꯟꯕ ꯁꯨꯔꯨꯡ ꯑꯃ ꯂꯩꯒꯅꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯤ ꯑꯗꯨꯒ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯁꯤ ꯅꯤꯡꯊꯧ ꯃꯁꯥꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯕ ꯈꯔ ꯋꯥꯠꯂꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯝꯕꯤ ꯑꯣꯏꯔꯝꯕꯅꯤ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯁꯤꯡꯅ ꯐꯥꯎꯕ ꯈꯪꯗꯕ ꯂꯝꯕꯤꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯣꯏꯔꯝꯕꯅ ꯂꯝꯕꯤ ꯇꯥꯛꯄ ꯆꯦꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯅꯤ ꯈꯣꯏꯃꯨꯅ ꯀꯨꯔꯥ ꯂꯝꯕꯤꯁꯦ ꯍꯥꯟꯅ ꯂꯣꯟꯅ ꯆꯠꯇꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯤ ꯑꯗꯨꯃꯛꯅꯤ ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕꯁꯨ ꯑꯗꯨꯅ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯇꯨꯔꯦꯟ ꯑꯗꯨ ꯂꯥꯟꯊꯣꯛꯄꯒ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯅ ꯁꯨꯔꯨꯡ ꯑꯗꯨꯕు ꯊꯤꯡꯗꯨꯅ ꯊꯝꯕꯅꯤ ꯅꯨꯡꯖꯥꯎ ꯑꯗꯨ ꯃꯆꯤꯟ ꯇꯨꯝꯕꯅꯤ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯑꯇꯨꯝꯕ ꯃꯆꯤꯟ ꯑꯗꯨꯅ ꯑꯣꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯅꯦ ꯈꯣꯡꯀꯥꯞ 5-6 ꯆꯠꯂꯒ ꯅꯨꯡꯖꯥꯎ ꯑꯗꯨꯕꯨ ꯂꯩꯊꯣꯛꯅꯕ ꯆꯀ꯭ꯔ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯂꯩꯊꯣꯛꯂꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯂꯨꯆꯤꯡꯍꯦꯟꯕꯤꯅ ꯍꯣꯏ ꯕꯥꯕꯥ ꯑꯗꯨꯒꯤꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯆꯠꯇꯨꯅ ꯌꯦꯡꯊꯣꯛꯂꯨꯔꯒꯦ ꯈꯣꯏꯃꯨꯅ ꯑꯩꯁꯨ ꯌꯥꯎꯒꯦ ꯏꯆꯦ ꯈꯛꯇꯃꯛ ꯆꯠꯄꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯏ ꯊꯦꯝꯕꯨꯡꯅ ꯑꯩꯁꯨ ꯌꯥꯎꯅꯤꯀꯣ ꯇꯥꯟ ꯆꯥꯗꯅ ꯅꯤꯡꯊꯧꯗꯣ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡꯂꯣꯝꯗꯒ ꯊꯣꯛꯂꯛꯑꯗꯤ ꯍꯦꯛꯇ ꯂꯥꯟꯕꯤꯔꯝꯃꯗꯧꯅꯤ ꯈꯣꯏꯃꯨꯅ ꯅꯪꯗꯤ ꯑꯩꯅ ꯁꯨꯛꯄꯨ ꯍꯦꯛ ꯄꯨꯔꯣꯏ ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯍꯣꯔꯦꯟ ꯅꯪꯗ ꯉꯥꯡꯅꯕꯗ ꯌꯦꯛꯅꯕꯅꯅꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯕꯅꯤ ꯏꯁ ꯑꯩꯕꯨ ꯆꯤꯟ ꯀꯜꯂꯤ ꯀꯥꯏꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯍꯥꯟꯅꯅꯦ ꯅꯣꯏꯅ ꯆꯠꯇꯧ ꯂꯝꯕꯤꯗꯨꯗ ꯉꯥꯏꯒꯦ ꯍꯣꯔꯦꯟ ꯕꯦꯡꯒꯨꯟ ꯈꯣꯡꯉꯒ ꯏꯅꯒꯦꯕ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃ ꯄꯥꯈꯠꯅ ꯆꯦꯜꯂꯛꯇꯨꯅ ꯊꯧꯕꯅ ꯑꯉꯝꯕ ꯉꯁꯤꯁꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯐꯥꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯈ꯭ꯔꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯈꯣꯝꯕꯒ ꯂꯨꯆꯤꯡꯍꯦꯟꯕꯤꯒ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯊꯦꯝꯕꯨꯡꯅ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯅꯤꯡꯊꯧꯅꯤ ꯀꯥꯏꯅ ꯅꯨꯄꯤꯅ ꯆꯣꯛꯈ꯭ꯔꯦ ꯑꯗꯨꯁꯨ ꯃꯁꯛ ꯐꯖꯕꯤ ꯉꯥꯛꯇꯅꯤ ꯃꯥꯅ ꯈꯟ ꯐꯥꯔꯤꯁꯦ ꯅꯥꯇꯩ ꯆꯥꯕ ꯅꯤꯡꯊꯧ ꯅꯠꯇꯦꯕ ꯃꯆꯥ ꯃꯁꯨ ꯐꯥꯎꯕ ꯃꯔꯨ ꯐꯪꯅ ꯂꯣꯏ ꯍꯥꯠꯂ ꯐꯗꯧꯅꯤ
ꯑꯗꯨꯒ ꯁꯤꯔꯁꯨ ꯕꯨꯠ ꯀꯣꯜꯂꯒ ꯑꯃꯨꯛ ꯅꯨꯄꯤꯗ ꯇꯝꯅꯗꯧ ꯃꯤꯗꯥꯅꯤ ꯁꯤꯔꯁꯨ ꯃꯔꯨꯅ ꯌꯨꯏ ꯀꯥꯏꯗꯅ ꯃꯣꯏꯁꯤ ꯈꯣꯏꯃꯨꯅ ꯌꯥꯔꯦ ꯅꯪꯕꯨꯁꯨ ꯈꯇꯥꯡꯅ ꯀꯟꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯤꯡꯊꯧꯒ ꯃꯥꯌꯣꯛꯅꯔꯕꯗꯤ ꯅꯐꯤꯗ ꯃꯥꯡꯁꯤꯜꯂꯤ ꯇꯧꯔꯤꯕ ꯑꯩꯕꯣ ꯏꯁ ꯑꯗꯨꯗꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯈꯪꯒꯗ꯭ꯔꯅ ꯁꯨꯝ ꯀꯤꯁꯤꯟꯅꯕꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯐꯤ ꯃꯥꯡꯁꯤꯜꯂꯤꯕꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯃꯌꯥꯗ ꯅꯝꯁꯤꯟꯅꯕꯅꯤ ꯈꯣꯝꯕꯗꯨ ꯅꯣꯛꯇꯨꯅ ꯌꯥꯔꯦꯁꯦ ꯏꯆꯥ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯆꯠꯈꯤꯕ ꯇꯥꯔꯦ ꯅꯆꯦꯗꯤ ꯁꯤꯗ ꯅꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯧꯔꯣ ꯍꯣꯔꯦꯟ ꯑꯊꯦꯡꯕꯗ ꯑꯔꯣꯟꯕ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯅꯅꯕ ꯑꯗꯨꯒ ꯑꯩꯗꯤ ꯍꯟꯈ꯭ꯔꯒꯦ ꯑꯩꯁꯨ ꯀꯣꯅꯨꯡꯗ ꯀꯔꯤ ꯑꯔꯣꯟꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯃꯇꯥꯡ ꯆꯥꯅ ꯅꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯂꯒꯦꯀꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯅ ꯆꯤꯡꯅꯈ꯭ꯔꯕꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕ ꯃꯥꯡꯗꯨꯅ ꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯊꯦꯝꯕꯨꯡꯅ ꯍꯣꯌꯦꯡꯉꯝꯕ ꯈꯣꯝꯕꯅ ꯈꯣꯏꯃꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯈꯣꯏꯃꯨ ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯦ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯨꯅ ꯌꯧꯔꯛꯂꯦ ꯑꯉꯝꯕ ꯍꯣꯔꯦꯟ ꯈꯨꯠꯂꯥꯏ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯣꯏꯅ ꯁꯤꯟꯅꯔꯒꯦ ꯈꯜꯂꯤ ꯑꯗꯨꯒꯤ ꯊꯕꯛꯇꯨꯅ ꯅꯪꯅ ꯈꯔ ꯐꯅꯕ ꯁꯤꯜꯂꯣ ꯈꯣꯝꯕ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯏꯄꯥ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ ꯁꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯊꯦꯝꯕꯨꯡꯅ ꯏꯆꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯗꯤ ꯉꯁꯤ ꯑꯃꯠꯇ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯉꯁꯤꯗꯤ ꯃꯈꯣꯏꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯁꯤꯟꯅꯔꯝꯂꯦ ꯑꯗꯨꯅ ꯂꯥꯛꯂꯔꯣꯏ ꯈꯣꯏꯃꯨꯅ ꯇꯞꯅ ꯍꯥꯏꯖꯩ ꯏꯇꯥꯎ ꯊꯦꯝꯕꯨꯡꯁꯤꯁꯨ ꯏꯅꯤꯡꯊꯧꯒꯨꯝꯕ ꯖꯥꯅꯤꯗ ꯅꯨꯄꯤꯗꯁꯨ ꯁꯛ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅꯗꯤ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯊꯦꯝꯕꯨꯡꯁꯨ ꯈꯣꯏꯃꯨꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯗꯨꯅ ꯈꯨꯝꯂꯛꯏ ꯍꯦꯔꯥ ꯈꯣꯏꯃꯨ ꯍꯥꯏꯃꯟꯗ꯭ꯔꯣ ꯏꯇꯥꯎꯒꯤꯁꯤꯗꯤ ꯉꯁꯤ ꯅꯨꯄꯤ ꯑꯃꯇ ꯂꯥꯛꯇꯕꯁꯤꯗ ꯆꯨꯝꯅ ꯍꯪꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯋꯥ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯖꯗ꯭ꯔꯦ ꯑꯗꯨ ꯈꯪꯖꯔꯗꯤ ꯐꯩꯗꯅ ꯑꯣꯟꯊꯣꯛꯅ ꯚꯥꯞ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯌꯥꯝ ꯂꯨꯁꯤꯟꯕ ꯁꯛꯐꯝꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯑꯍꯤꯡꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯇꯃꯛ ꯆꯠꯇꯨꯅ ꯑꯔꯣꯟꯕ ꯂꯝꯕꯤꯗꯣ ꯌꯦꯡꯂꯨꯔꯁꯤ ꯍꯣꯔꯦꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯅꯈꯣꯏ ꯂꯩꯅꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯆꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯐꯤ ꯑꯄꯥꯕ ꯑꯃꯅ ꯃꯃꯤꯠ ꯈꯛꯇ ꯐꯥꯠꯂꯒ ꯈꯨꯝꯖꯤꯜꯂꯝꯃꯤ ꯊꯝꯕꯥꯜꯅ ꯃꯈꯣꯏ ꯃꯄꯥ ꯏꯆꯥ ꯂꯨꯆꯤꯡꯗꯤ ꯂꯩꯍꯧꯔꯕ꯭ꯔꯥ ꯂꯩꯍꯧꯔꯦ ꯃꯃꯥ ꯉꯔꯥꯡꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ ꯅꯨꯡꯁꯤꯅ ꯏꯆꯥ ꯑꯅꯤꯅ ꯃꯃꯥ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯅꯨꯡꯁꯤꯔꯩꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯀꯣ ꯃꯈꯣꯏ ꯃꯄꯥ ꯃꯃꯥ ꯏꯆꯥ ꯅꯨꯡꯁꯤꯔꯩꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯀꯨꯏꯅ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗꯕꯗꯅꯤ ꯈꯟꯗꯣꯛꯂꯁꯤ ꯏꯁꯣꯔ ꯃꯥꯒꯤ ꯊꯧꯔꯥꯡꯅꯤ ꯑꯗꯨꯅꯕꯨ ꯏꯆꯥ ꯑꯅꯤꯁꯦ ꯃꯁꯛ ꯆꯞ ꯃꯥꯟꯅꯍꯜꯂꯝꯂꯤꯕꯁꯤꯅꯤꯅꯦ ꯊꯦꯝꯕꯨꯡꯅ ꯈꯣꯏꯃꯨ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤꯁꯦ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯊꯧꯅꯥꯗꯤ ꯂꯩꯕꯅꯤꯍꯦ ꯃꯃꯥꯡꯗ ꯁꯛꯂꯣꯠꯇꯨꯅ ꯑꯩꯈꯣꯏ ꯃꯉꯥꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯈꯤꯕꯗꯣ ꯑꯩꯗꯤ ꯌꯥ ꯀꯥꯔꯒ ꯃꯤ ꯍꯥꯠꯇꯈꯩ ꯌꯦꯡ ꯂꯩꯔꯤꯅꯤ ꯅꯪꯕꯨꯗꯤ ꯅꯔꯩ ꯌꯥꯎꯗꯕ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯍꯥꯏꯁꯤꯅꯤ ꯅꯨꯄꯤꯔ ꯅꯨꯄꯥꯔꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯏꯆꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯂꯩꯔꯝꯕꯅ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯕꯨꯁꯨ ꯀꯟꯕ ꯉꯝꯗꯣꯔꯤꯕꯅꯤ ꯏꯆꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯑꯃꯨꯛꯀꯤ ꯊꯪꯍꯥꯏꯗ ꯂꯥꯟꯃꯤ 4-5ꯗꯤ ꯑꯗꯨꯝ ꯅꯣꯔꯣꯛ ꯌꯧꯔꯝꯒꯅꯤ ꯂꯝꯆꯠꯇꯤ ꯑꯝꯇ ꯆꯨꯝꯗ꯭ꯔꯕꯅꯤꯅ ꯂꯥꯏꯔꯤꯛꯄꯥꯛꯇꯤ ꯌꯧꯔꯝꯃꯣꯏꯕ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯦꯝꯕꯨꯡ ꯈꯣꯏꯃꯨ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯀꯅꯥꯁꯨ ꯈꯪꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯄꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯅꯨꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯄꯥ ꯑꯍꯨꯝ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯁꯤꯗ ꯐꯠ ꯐꯠ ꯂꯨꯝꯗꯨꯅ ꯂꯩꯅꯩ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏ ꯂꯩ ꯍꯥꯏꯕ ꯈꯪꯗꯕꯅ ꯑꯁꯨꯝ ꯆꯠꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕు ꯐꯥꯅꯕ ꯍꯥꯏꯅ ꯇꯧꯕꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯌꯥꯎꯔꯝꯕ ꯑꯣꯏꯕꯅ ꯈꯨꯠꯊꯣꯛꯅꯕ ꯍꯧꯔꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯅ ꯑꯌꯣ ꯅꯥꯏꯅꯦ ꯃꯁꯤ ꯈꯪꯏꯗ ꯃꯁꯦ ꯊꯦꯝꯕꯨꯡ ꯑꯩꯉꯣꯟꯗꯒ ꯀꯤꯟꯅ ꯊꯤꯜꯂꯗꯅ ꯃꯁꯤ ꯊꯥꯡꯅꯒ ꯍꯥꯠꯂꯣꯏꯗ ꯀꯤꯟꯅ ꯁꯨꯔ ꯍꯥꯠꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡ ꯊꯥꯡ ꯑꯗꯨ ꯐꯠ ꯌꯦꯞꯁꯤꯜꯂꯒ ꯈꯣꯡꯐꯝ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯒ
ꯊꯥꯡ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯐꯥꯗꯨꯅ ꯂꯩꯊꯦꯛꯂꯒ ꯃꯈꯣꯡꯗ ꯑꯃꯨꯛ ꯀꯥꯎꯁꯤꯟꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯎꯞꯇꯨꯅ ꯇꯨꯍꯜꯂꯒ ꯊꯦꯝꯕꯨꯡꯅ ꯅꯝꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯈꯪꯕ꯭ꯔꯅ ꯈꯪꯕ꯭ꯔꯗꯣ ꯑꯩꯉꯣꯟꯗꯒꯤ ꯀꯤꯟꯅ ꯊꯤꯟꯕꯤꯒ ꯇꯧꯔꯗꯅ ꯅꯤꯡꯊꯧꯒꯤ ꯑꯃꯥꯡꯕ ꯆꯥꯕ ꯍꯨꯏ, ꯅꯪꯅ ꯊꯤꯟꯕ ꯀꯤꯟꯗꯨꯅ ꯑꯩꯒꯤ ꯑꯃꯥꯡꯁꯦ ꯇꯦꯛꯂꯝꯂꯕꯗꯤ ꯑꯩ ꯅꯨꯄꯤ ꯊꯤ ꯈꯪꯈꯤꯗ꯭ꯔꯥ? ꯍꯥ, ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯟꯕꯤꯔꯗꯧꯅꯤ, ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯤꯡꯊꯧꯗꯨꯅꯒ ꯀꯟꯕ ꯉꯝꯗꯧ ꯅꯠꯇꯦ꯫ ꯅꯨꯄꯥꯗꯨ ꯋꯥꯅ ꯉꯥꯏꯈꯣ, ꯅꯤꯡꯊꯧꯒꯤ ꯃꯌꯣꯛꯇ ꯂꯩꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤ꯫ ꯍꯩꯠ, ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯑꯩꯁꯤꯕꯨ ꯅꯈꯣꯏꯗꯧꯅ ꯄꯪꯕ ꯃꯤꯒ ꯃꯥꯟꯕ꯭ꯔꯣ? ꯅꯨꯄꯤ ꯆꯣꯞꯄ ꯅꯣꯏꯒ ꯋꯥꯔꯤ ꯁꯥꯕꯤꯗꯧꯕ ꯊꯦꯝꯕꯨꯡ ꯅꯠꯇꯦ, ꯑꯩꯅ ꯂꯥꯟꯕꯤꯔꯗꯧꯅꯤ ꯅꯪ꯫ ꯂꯥꯏ ꯎꯁꯜꯂꯛꯀꯅꯨꯀꯣ, ꯅꯣꯏ ꯀꯟꯕꯤꯗꯧꯕ ꯂꯥꯏꯁꯨ ꯑꯝꯇ ꯂꯥꯛꯑꯣꯏ, ꯍꯨꯏꯁꯤꯡꯁꯤꯗꯤ꯫ ꯈꯣꯏꯃꯨꯁꯨ ꯃꯥꯒ ꯂꯝꯕꯥꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯅ ꯂꯥꯛꯆꯔꯗꯨꯅ ꯇꯨꯡꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯐꯥꯔꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯝꯁꯤꯜꯂꯗꯨꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯅ ꯍꯥꯠꯂꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯄ ꯉꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩ꯫ ꯊꯦꯝꯕꯨꯡꯅ "ꯑꯣꯏ ꯏꯇꯥꯎ ꯈꯣꯏꯃꯨ, ꯍꯥꯠꯇꯣꯏ ꯑꯣꯏꯔꯗꯤ ꯁꯠ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ, ꯀꯥꯡ ꯌꯥꯝ ꯆꯤꯛꯑꯦꯕ ꯁ꯭ꯋꯥꯏ ꯃꯐꯝꯁꯤ"꯫ ꯈꯣꯏꯃꯨ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯥꯡ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ, ꯁꯥꯁꯤꯡꯁꯦ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯂꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯦꯡꯒꯅꯨ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯜꯂꯤ꯫ ꯊꯦꯝꯕꯨꯡꯅ "ꯂꯦꯡꯉꯦ ꯅꯪꯕꯨꯁꯨ, ꯀꯔꯤꯅꯣ ꯍꯟꯗꯒꯤ ꯑꯣꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯅꯥꯟꯊꯣꯛꯄꯁꯨ ꯉꯝꯃꯣꯏꯗꯕꯁꯤꯗꯕ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯏꯃꯨ ꯇꯥꯅꯕ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ ꯏꯇꯥꯎ, ꯑꯩꯕꯨ ꯍꯥꯠꯀꯦꯁꯨ ꯀꯣꯟꯅ ꯍꯥꯠꯄꯤꯌꯨ, ꯅꯨꯄꯤ ꯆꯣꯞꯄꯁꯤꯡ ꯑꯁꯤꯗꯒꯗꯤ ꯑꯩ ꯄꯨꯟꯅ ꯍꯥꯠꯄꯤꯅꯨ, ꯆꯠꯃꯤꯟꯅꯕ ꯇꯜꯂꯦꯕ, ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯤ ꯀꯥꯏꯅ ꯍꯥꯏꯕꯗ ꯂꯦꯝꯗꯦꯕ ꯑꯩ"꯫ ꯈꯣꯏꯃꯨ ꯆꯥꯎꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯅꯨꯡꯖꯦꯡ ꯑꯗꯨ ꯈꯨꯟꯗꯨꯅ ꯊꯦꯝꯕꯨꯡꯗ ꯂꯪꯁꯤꯜꯂꯤ꯫ ꯊꯦꯝꯕꯨꯡꯅ "ꯑꯩ ꯏꯇꯥꯎ ꯈꯣꯏꯃꯨꯁꯤꯁꯨ ꯀꯣꯝ ꯇꯧꯖꯥꯅꯤꯀꯣ, ꯌꯦꯛꯅꯕꯗ ꯇꯧꯗꯧ ꯊꯧꯑꯣꯡꯁꯦ ꯑꯩꯉꯣꯟꯗ ꯇꯧꯁꯤꯜꯂꯛꯑꯗꯅ ꯅꯨꯡꯖꯦꯡꯒ ꯆꯥꯏꯁꯤꯜꯂꯛꯏꯅꯦ, ꯅꯠꯇꯦ ꯃꯣꯏꯁꯤꯕꯨ ꯃꯝꯕꯁꯤꯗ ꯎꯗ꯭ꯔꯤꯖꯥꯠꯂꯥ, ꯃꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯂꯝꯕꯥ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ"꯫ ꯂꯨꯆꯤꯡꯍꯦꯟꯕꯤꯁꯨ ꯃꯥꯒ ꯂꯝꯕꯥꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛꯁꯝꯗꯨ ꯊꯥꯡ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯁꯦꯡꯅ ꯍꯥꯏꯌꯣ, ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯁꯦ ꯅꯤꯡꯊꯧ ꯈꯪꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧꯒꯤ ꯀꯔꯤ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯂꯩꯕꯒꯦ? ꯂꯝꯕꯤꯁꯤꯗ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯁꯦ ꯁꯦꯡꯅ ꯍꯥꯏꯌꯣ"꯫ ꯂꯨꯆꯤꯡꯍꯦꯟꯕꯤꯒꯤ ꯋꯥꯍꯩꯗꯨ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ "ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯅꯠꯇꯦ, ꯅꯈꯣꯏꯒꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯌꯣꯛꯇ ꯂꯥꯟ ꯍꯧꯒꯦ ꯍꯥꯏꯅ ꯑꯔꯣꯟꯕ ꯂꯝꯕꯤꯁꯤꯗ ꯀꯅꯥ ꯈꯪꯍꯟꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯁꯦꯡꯕ ꯋꯥꯐꯝꯂ?" "ꯑꯁꯦꯡꯕꯅꯤ, ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯊꯝꯃꯤ, ꯑꯗꯨ ꯌꯦꯡꯁꯤꯟꯅꯕ ꯊꯣꯛꯂꯛꯄꯅꯤ"꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩ ꯇꯥꯔꯕꯗ ꯂꯨꯆꯤꯡꯍꯦꯟꯕꯤ ꯍꯨꯏꯁꯦꯟ ꯑꯃ ꯈꯣꯡꯂꯛꯏ꯫ ꯈꯣꯡꯂꯛꯂꯤꯕ ꯍꯨꯏꯁꯦꯟ ꯑꯗꯨꯒꯤ ꯃꯔꯣꯟ ꯈꯪꯂꯗꯨꯅ ꯐꯥꯔꯝꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯈꯣꯏꯃꯨ ꯑꯃꯗꯤ ꯊꯦꯝꯕꯨꯡꯅ ꯊꯥꯗꯣꯔꯛꯏ꯫ ꯂꯨꯆꯤꯡꯍꯦꯟꯕꯤꯅ "ꯐꯔꯦ, ꯅꯈꯣꯏꯁꯨ ꯅꯤꯡꯊꯧꯒꯤ ꯃꯌꯣꯛꯇ ꯂꯩꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ, ꯃꯇꯧ ꯀꯔꯝꯅ ꯑꯔꯣꯟꯕ ꯂꯝꯕꯤꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯅꯣ"꯫ ꯅꯨꯄꯥ ꯑꯃꯅ "ꯑꯩꯒꯤ ꯃꯤꯡ ꯄꯨꯔꯦꯜ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯄꯨꯔꯦꯜ ꯍꯥꯏꯕꯗꯣ ꯑꯩ ꯏꯁꯥꯃꯛꯅꯤ"꯫ ꯂꯨꯆꯤꯡꯍꯦꯟꯕꯤ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯝꯕꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯨꯅ ꯄꯨꯔꯦꯜꯒꯤ ꯃꯉꯛ ꯃꯄꯥꯗ ꯊꯝꯃꯤ꯫ ꯈꯣꯏꯃꯨꯒ ꯊꯦꯝꯕꯨꯡꯒꯁꯨ ꯑꯗꯨ ꯃꯉꯥꯏ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯊꯥꯡ ꯊꯝꯃꯤ꯫ ꯄꯨꯔꯦꯜ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯁꯛꯈꯪꯗ꯭ꯔꯤꯕꯤ, ꯑꯩꯈꯣꯏꯕꯨ ꯆꯤꯡꯅꯒꯅꯨ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯖꯔꯕꯁꯨ ꯐꯠꯇ꯭ꯔꯕ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯌꯣꯛꯇ ꯂꯩꯗꯨꯅ ꯑꯔꯣꯟꯕ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯌꯥꯠꯇꯨꯅ ꯑꯩꯒꯤ ꯏꯇꯥꯎ ꯑꯅꯤꯒ ꯄꯨꯟꯅ ꯑꯩ ꯂꯥꯛꯆꯔꯤꯕꯅꯤ"꯫ ꯄꯨꯔꯦꯜ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯣꯏꯖꯔꯕꯁꯨ ꯂꯨꯆꯤꯡꯍꯦꯟꯕꯤ ꯃꯥꯗꯤ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗꯒꯤ ꯄꯨꯔꯦꯜꯅ ꯍꯥꯏꯖꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯅ "ꯍꯧꯖꯤꯛꯇꯤ ꯊꯥꯖꯕꯤꯔꯕ꯭ꯔꯥ ꯁꯛꯈꯪꯗ꯭ꯔꯤꯕꯤ"? "ꯈꯔ ꯈꯔꯗꯤ ꯊꯥꯖꯔꯦ, ꯄꯨꯔꯥꯗꯤ ꯊꯥꯖꯗ꯭ꯔꯤ, ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯑꯄꯣꯛꯄ ꯏꯄꯥꯒꯤ ꯃꯌꯣꯛꯇ ꯂꯦꯞꯂꯤꯕꯗꯤ? ꯃꯁꯤꯒꯤ ꯃꯔꯝ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯕꯗꯤ ꯆꯤꯡꯅꯔꯤꯕ ꯄꯨꯝꯕ ꯀꯣꯛꯅꯕ ꯍꯥꯏꯕꯤꯌꯨ"꯫ ꯄꯨꯔꯦꯜ ꯃꯥꯏꯊꯣꯡ ꯂꯨꯁꯤꯟꯅ "ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯤꯆꯠ ꯑꯩꯅ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯑꯁꯨꯛ ꯌꯧꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯌꯣꯛꯇ ꯂꯦꯞꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯈꯣꯏꯗ ꯁꯦꯡꯅ ꯂꯤꯔꯒꯦ꯫ ꯅꯨꯃꯤꯠ ꯑꯁꯤ ꯅꯤꯡꯊꯧ ꯄꯨꯔꯦꯜꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕ ꯁꯨꯅ ꯄꯨꯟꯗꯨꯅ ꯖꯒꯣꯏ ꯏꯁꯩ ꯇꯧꯗꯨꯅ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯅ "ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ, ꯅꯪꯒꯤ ꯐꯖꯕꯗꯒꯤ ꯅꯪꯒꯤ ꯁꯝꯁꯤꯗ ꯇꯥꯡꯖꯔꯤꯕ ꯈꯣꯡꯒꯨꯟ ꯃꯦꯂꯩ ꯑꯁꯤꯅ
ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯐꯖꯍꯜꯂꯤ ꯍꯣꯔꯦꯟ ꯃꯃꯥꯡꯗ ꯐꯝꯂꯒ ꯑꯩꯅ ꯃꯣꯃꯣꯅꯣꯛꯇ ꯖꯒꯣꯏ ꯌꯦꯡꯊꯗꯣꯏꯅꯤ ꯅꯨꯡꯁꯤꯔꯩ ꯏꯀꯥꯏꯅ ꯇꯞꯅ ꯈꯨꯝꯃꯤ ꯏꯀꯥꯏꯗꯕ ꯇꯧꯅꯨꯀꯣ ꯑꯩꯁꯦ ꯅꯁꯤꯒꯤ ꯆꯥꯟꯅꯖꯕꯤ ꯃꯇꯥꯅꯤ ꯑꯗꯨꯅ ꯏꯆꯦ ꯀꯧ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯀꯥꯏꯅ ꯆꯍꯤꯗꯤ ꯑꯩꯅ ꯍꯜꯂꯦ ꯑꯗꯨꯒ ꯏꯆꯦ ꯀꯧ ꯀꯥꯏꯅ ꯌꯥꯝ ꯂꯤꯖꯅꯤꯡꯕ꯭ꯔꯣ ꯑꯗꯣ ꯑꯩꯗꯤ ꯏꯆꯦꯗꯤ ꯁꯨꯀꯧ ꯀꯧꯔꯣꯏ ꯀꯣꯟꯅ ꯏꯇꯨ ꯑꯣꯏꯗꯣꯏꯅꯤꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯜ ꯅꯣꯛꯇꯨꯅ ꯃꯌꯥꯝ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯄꯨꯔꯦꯜ ꯃꯥꯅ ꯅꯨꯡꯁꯤꯔꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯃꯁꯥꯗ ꯅꯨꯡꯁꯤ ꯍꯥꯏꯅꯗꯤ ꯐꯣꯡꯕ ꯅꯠꯇꯦ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯔꯩ ꯃꯥꯅ ꯄꯨꯔꯦꯜꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗꯨ ꯈꯪꯏ ꯅꯨꯡꯁꯤꯗꯕ ꯁꯥꯗꯨꯅ ꯂꯨꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯂꯥꯏꯖꯅ ꯅꯨꯡꯁꯤꯔꯩ ꯅꯪꯗꯤ ꯁꯤꯗ ꯃꯣꯃꯣꯅꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯋꯥꯅ ꯊꯤꯔꯨꯏꯅꯤ ꯂꯥꯛꯑꯣ ꯖꯒꯣꯏ ꯍꯧꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯃꯆꯥ ꯏꯕꯦꯝꯃ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯅꯨꯡꯁꯤ ꯑꯩꯅ ꯑꯗꯨꯝꯅ ꯀꯧꯒꯅꯨꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯅꯨꯡꯁꯤꯔꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯩꯃ ꯏꯇꯥ ꯅꯪꯁꯤꯗꯤ ꯁꯥꯎꯔꯅꯨꯁꯤ ꯑꯩꯅ ꯏꯇꯥꯒꯤ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯇꯨ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯩ ꯄꯔꯦꯡꯁꯦ ꯐꯖꯗ꯭ꯔꯥ ꯂꯥꯏꯖ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯣꯏꯅꯦ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦ ꯀꯔꯥꯏꯗꯒꯤꯅꯣ ꯁꯤꯕꯣ ꯑꯩꯈꯣꯏꯗ ꯁꯥꯠꯄꯅꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯅꯦ ꯍꯦꯛꯄꯤꯔꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯣꯔꯦꯟ ꯏꯇꯥ ꯈꯣꯏꯅꯤꯒꯤ ꯖꯒꯣꯏ ꯁꯥꯕꯗ ꯁꯝꯕꯨꯜꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯁꯦꯝꯂꯤꯕꯅꯤ ꯇꯨ ꯑꯩꯒꯤ ꯁꯝꯕꯨꯜ ꯑꯁꯦ ꯐꯖꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯔꯩ ꯃꯥꯒꯤ ꯁꯝꯕꯨꯜ ꯑꯗꯨ ꯂꯥꯏꯖꯗ ꯌꯦꯡꯍꯜꯂꯤ ꯁꯤ ꯏꯇꯥ ꯁꯤꯅꯅꯦ ꯏꯇꯥ ꯂꯥꯏꯖꯒꯤ ꯁꯝꯕꯨꯜ ꯑꯗꯨꯗ ꯑꯩ ꯊꯦꯠꯄꯤꯔꯒꯦꯁꯦ ꯂꯥꯏꯖꯁꯨ ꯍꯔꯥꯎꯅ ꯃꯇꯥ ꯑꯣꯏꯔꯤꯕꯤ ꯅꯨꯡꯁꯤꯔꯩꯗ ꯃꯥꯒꯤ ꯁꯝꯕꯨꯜ ꯑꯗꯨ ꯁꯦꯝꯍꯜꯂꯤ ꯁꯦꯝꯕ ꯂꯣꯏꯔꯕꯗ ꯍꯔꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤ ꯁꯛꯇ ꯆꯨꯗ ꯋꯥꯇꯕꯤ ꯑꯅꯤꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯩꯅ ꯂꯩꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯕꯗꯨꯗꯤ ꯃꯤꯐꯝ ꯍꯣꯡꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎ ꯃꯈꯩ ꯄꯨꯔꯦꯜꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯋꯥꯡꯂꯩꯌꯨ ꯑꯌꯥꯛꯄ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯄꯥꯟꯕ ꯍꯧꯔꯛꯄꯅ ꯅꯨꯡꯁꯤꯔꯩꯕꯨ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯈꯥꯕ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯄꯥꯝꯕ ꯐꯥꯎꯍꯜꯂꯤꯅꯦ ꯅꯤꯡꯊꯧꯒꯤ ꯑꯁꯥꯟꯕ ꯃꯅꯥꯏꯅꯦ ꯍꯥꯏꯕꯗ ꯅꯣꯞꯇꯕꯅꯤ ꯈꯥꯕ ꯑꯁꯤꯁꯨ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯦꯛꯇ ꯀꯔꯤꯅꯣ ꯑꯩ ꯂꯩꯔꯤꯗꯅ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯊꯨꯡꯍꯟꯖꯒꯦ ꯑꯗꯨꯅꯤꯗꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯈꯪꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯊꯦꯡꯊꯕ ꯄꯥꯝꯗꯦ ꯉꯁꯤꯃꯛ ꯍꯦꯛꯇ ꯁꯤꯜꯂꯨꯗꯅ ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯥꯕ ꯑꯩ ꯂꯩꯔꯤꯗꯅ ꯑꯗꯨꯒꯤꯕꯨ ꯖꯒꯣꯏꯁꯦ ꯂꯣꯏꯕ ꯐꯥꯎꯗ ꯉꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ ꯑꯩ ꯁꯦꯕꯥ ꯇꯧꯖꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏꯒ ꯄꯨꯛꯆꯦꯜ ꯃꯥꯟꯅꯖꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ 5 ꯄꯤꯗꯨꯅ ꯖꯒꯣꯏ ꯂꯣꯏꯕꯒ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯀꯥꯗ ꯅꯨꯡꯁꯤꯔꯩꯕꯨ ꯀꯧꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ ꯃꯅꯥꯏ ꯅꯨꯄꯤꯗꯨꯁꯨ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯗꯨꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯌꯥꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯖꯒꯣꯏ ꯑꯗꯨꯁꯨ ꯂꯣꯏꯔꯛꯂꯝꯃꯤ ꯖꯒꯣꯏ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯅꯨꯄꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯔꯩꯗ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯑꯔꯣꯟꯕ ꯀꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯄꯨꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯔꯩ ꯉꯛꯅ ꯏꯆꯦ ꯃꯐꯝ ꯑꯁꯤꯕꯨ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯆꯪꯗ꯭ꯔꯤ ꯑꯗꯨꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗꯤ ꯖꯒꯣꯏ ꯁꯥꯐꯝ ꯑꯗꯣꯝꯗ ꯎꯈꯤꯕꯒꯨꯝ ꯀꯦꯇꯨꯀꯤ ꯇꯧꯁꯤꯟꯅꯗꯨꯅ ꯖꯒꯣꯏ ꯁꯥꯐꯝ ꯑꯗꯨꯗꯒꯤꯅꯦ ꯁꯨꯝꯅ ꯆꯪꯈ꯭ꯔꯦ ꯅꯪꯕꯨ ꯃꯥꯅ ꯑꯃꯨꯛꯇ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯅꯕ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯗꯨ ꯆꯪꯂꯛꯏ ꯍꯩꯃ ꯃꯍꯥꯔꯥꯅꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯔꯩ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯊꯪꯅꯕ ꯀꯥꯗ ꯃꯍꯥꯔꯥꯅꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯌꯦꯡꯂꯒꯦꯀꯣ ꯅꯨꯡꯁꯤꯔꯩꯁꯨ ꯀꯔꯤꯁꯨ ꯐꯠꯇꯕ ꯈꯟꯗꯕꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯆꯦ ꯅꯨꯄꯤꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯄꯥꯟꯗ ꯄꯨꯅꯥ ꯊꯥꯖꯤꯜꯂꯝꯂꯒ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯕꯨ ꯉꯁꯥꯏ ꯃꯈꯩ ꯁꯦꯟꯅꯔꯤꯕ ꯈꯥꯕ ꯅꯤꯡꯊꯧ ꯄꯣꯏꯔꯩꯕꯨ ꯌꯦꯡꯗꯨꯅ ꯏꯪꯒꯤꯠ ꯑꯃ ꯄꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯈꯥꯕꯒꯤ ꯏꯪꯒꯤꯠꯇꯨ ꯈꯪꯕꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯀꯥꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯇꯨꯅ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯥꯗꯨꯗ ꯆꯪꯂꯛꯄꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯡꯁꯤꯔꯩ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯂꯗꯨꯅ ꯀꯥꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯎꯁꯤꯠꯇꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯕ ꯏꯄꯣꯛ ꯅꯨꯃꯤꯠꯀꯤ ꯈꯨꯗꯣꯜ ꯑꯣꯏꯔꯕ ꯁꯖꯤ ꯃꯤꯇꯥ ꯅꯪꯕꯨ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯅꯨꯡꯁꯤꯔꯩ ꯄꯥꯈꯠꯅ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯄꯣꯏꯔꯩ ꯅꯣꯛꯇꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ ꯄꯥꯈꯠꯀꯅꯨꯅꯦ
ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯔꯩꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯅꯨꯡꯁꯤꯔꯩ ꯀꯞꯇꯨꯅ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯁꯤ ꯅꯆꯥꯒꯨꯝꯕꯤꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯡꯁꯤꯔꯩ ꯀꯞꯇꯨꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗ꯭ꯔꯦ꯫ ꯀꯥ ꯑꯗꯨ ꯑꯔꯣꯟꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯥꯟꯗ ꯖꯒꯣꯏ ꯏꯁꯩ ꯇꯧꯕꯒꯤ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕ ꯅꯠꯇꯦ꯫ ꯃꯈꯨꯠꯇ ꯋꯥꯡꯂꯩꯌꯨ ꯑꯌꯥꯛꯄꯗꯨ ꯄꯥꯏꯗꯨꯅ ꯅꯣꯛꯂꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯋꯥꯡꯂꯩꯌꯨ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯊꯛꯇꯨꯅ ꯎꯁꯤꯠꯇꯅ ꯌꯦꯡꯏ꯫ ꯁꯣꯝꯗꯅ ꯄꯨꯔꯦꯜ ꯖꯒꯣꯏ ꯂꯣꯏꯈꯤꯕ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯔꯩꯕꯨ ꯎꯗꯕꯗꯨꯗ ꯊꯤꯔꯛꯏ꯫ ꯊꯤꯕ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯏ, ꯏꯆꯦ, ꯅꯨꯡꯁꯤꯔꯩꯗꯤ ꯃꯥꯗꯤ ꯍꯟꯈ꯭ꯔꯕꯣ? ꯂꯥꯏꯖꯁꯨ ꯄꯨꯔꯦꯜꯒꯤ ꯃꯇꯧ ꯈꯪꯕꯅ ꯅꯣꯛꯇꯨꯅ, ꯍꯨꯏ ꯑꯉꯥꯎꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯊꯤꯔꯛꯂꯕ꯭ꯔꯥ? ꯂꯩꯈꯤꯕꯅꯤ, ꯀꯅꯥꯅꯣꯅ ꯀꯧꯋꯦ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯆꯦꯅ ꯑꯩꯕꯨ ꯍꯨꯏ ꯍꯥꯏꯔꯕꯅꯤꯅ ꯀꯣꯅꯨꯡꯁꯤꯗꯕꯨ ꯂꯩꯔꯕꯗꯤ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ ꯊꯤꯔꯨꯔꯒꯦꯅꯦ꯫ ꯄꯨꯔꯦꯜ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯩꯗꯤ ꯎꯕ ꯐꯪꯗ꯭ꯔꯕꯗ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯗꯨꯒꯤ ꯑꯔꯤꯕꯤ ꯑꯣꯏꯖꯅꯤꯡꯕꯤꯗꯣ, ꯏꯆꯦꯗꯤ ꯅꯠꯇꯅ ꯏꯆꯦ ꯁꯥꯖꯕꯤꯗꯣ꯫ ꯑꯩꯅ ꯏꯇꯨ ꯑꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯇꯥꯛꯂꯝꯗꯅ ꯂꯣꯟꯅꯒ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ꯫ ꯈꯪꯅꯤꯗꯅ ꯍꯌꯦꯡꯗꯤ ꯀꯣꯅꯨꯡꯁꯤꯗ ꯐꯥꯔꯒ ꯊꯝꯒꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯔꯩ ꯃꯥꯅ ꯐꯤꯕꯝ ꯑꯃ ꯀꯥꯏꯅ ꯂꯦꯞꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯔꯦꯜ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯈꯪꯍꯧꯗꯅ ꯃꯤꯠꯂꯨ ꯑꯅꯤꯗꯨꯁꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯀꯧꯔꯛꯏ, ꯅꯨꯡꯁꯤꯔꯩ꯫ ꯅꯨꯡꯁꯤꯔꯩ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯄꯨꯔꯦꯜꯕꯨ ꯌꯦꯡꯖꯩ꯫ ꯄꯨꯔꯦꯜ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯅꯨꯡꯁꯤꯔꯩꯅ ꯂꯦꯞꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯩ ꯀꯞꯇꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯄꯨꯔꯦꯜ ꯎꯔꯤꯕ ꯁꯛꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯕ ꯑꯃꯒꯨꯝ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯡꯁꯤꯔꯩꯕꯨ ꯇꯥꯟꯅꯒꯦ ꯈꯟꯗꯨꯅ ꯂꯦꯞꯂꯝꯕꯗꯨꯗꯒꯤ ꯈꯨ ꯀꯨꯟꯊꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯛꯏ꯫ ꯅꯨꯡꯁꯤꯔꯩꯁꯨ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯈꯥꯕꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯃꯤꯔꯩꯇ ꯃꯥꯏꯀꯩꯗ ꯆꯤꯡꯗꯨꯅ ꯄꯨꯏ꯫ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯅꯨꯡꯁꯤꯔꯩꯗ ꯐꯨꯗꯨꯅ ꯃꯌꯨꯝ ꯍꯪꯂꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯅꯨꯡꯁꯤꯔꯩꯕꯨ ꯁ꯭ꯔꯣ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯔꯩ ꯃꯁꯥꯗꯨ ꯁꯤꯗꯦ ꯍꯥꯏꯕ ꯈꯛꯇ ꯃꯉꯥꯏꯔꯦ, ꯑꯁꯤꯕ ꯑꯃꯒ ꯄꯥꯡꯈꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯔꯕ ꯅꯨꯖꯥ ꯃꯥꯒꯤ ꯃꯇꯧꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯕꯗꯨ ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯅꯨꯡꯁꯤꯔꯩꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯤ꯫ ꯅꯨꯡꯁꯤꯔꯩ ꯊꯥꯡ ꯑꯗꯨꯅ ꯃꯕꯨꯛꯇ ꯊꯤꯟꯖꯤꯜꯂꯛꯄꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯐꯥꯎꯕ ꯂꯥꯎꯕ ꯉꯝꯖꯗ꯭ꯔꯤ꯫ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯈꯥꯕ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯅꯨꯡꯁꯤꯔꯩ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈꯤꯕꯅ ꯑꯣꯏꯕ ꯇꯥꯏ꯫ ꯅꯨꯃꯤꯠ ꯑꯁꯤ ꯂꯨꯆꯤꯡꯍꯦꯟꯕꯤꯁꯨ ꯃꯇꯥꯁꯤꯡꯒ ꯈꯨꯠꯂꯥꯏ ꯆꯥꯡꯗꯝꯅꯕ ꯑꯃ ꯂꯩꯕꯅ ꯍꯜꯂꯛꯃꯟꯗꯕꯗꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯊꯝꯕꯥꯜꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯂꯧꯕ ꯊꯣꯛꯂꯨꯕꯅꯤ꯫ ꯃꯃꯥ ꯃꯆꯥꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯎꯔꯦ ꯅꯨꯡꯁꯤꯔꯩꯅ ꯃꯄꯤ ꯃꯔꯣꯜ ꯃꯊꯣꯡ ꯈꯪꯗ ꯁꯤꯕ ꯉꯝꯗ ꯋꯥꯅ ꯂꯩꯔꯤꯕꯗꯣ꯫ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯒ, ꯅꯨꯡꯁꯤꯌꯦ ꯏꯃꯥꯒꯤ ꯅꯨꯡꯁꯤꯔꯩ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯏꯃꯥꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯆꯥꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯂꯨꯆꯤꯡꯍꯦꯟꯕꯤ ꯀꯞꯇꯨꯅ, ꯏꯃꯥ, ꯏꯆꯦꯁꯦ ꯂꯥꯏꯌꯦꯡꯁꯪꯗ ꯄꯨꯅꯕ ꯇꯧꯁꯤ꯫ ꯏꯆꯦ, ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯆꯦ꯫ ꯅꯨꯡꯁꯤꯔꯩ ꯋꯥꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, ꯏꯆꯦꯒꯤ ꯂꯨꯆꯤꯡꯍꯦꯟꯕꯤ, ꯏꯆꯦ ꯆꯠꯂꯒꯦ꯫ ꯅꯈꯣꯏ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯀꯨꯏꯅ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯋꯥꯅ ꯁꯣꯔ ꯑꯃꯨꯛ ꯍꯣꯟꯖꯩ꯫ ꯊꯝꯕꯥꯜ ꯀꯞꯇꯨꯅ, ꯏꯆꯥꯊꯣꯏꯕꯤ, ꯅꯪ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯂꯨꯆꯤꯡꯍꯦꯟꯕꯤꯁꯨ ꯀꯞꯇꯨꯅ, ꯏꯆꯦ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯨꯡꯁꯤꯔꯩ ꯋꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯠꯀꯨꯞ ꯍꯥꯏꯕꯗꯣ ꯂꯥꯛꯂꯦ꯫ ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯂꯃꯟꯅꯤ ꯈꯨꯝꯕꯤꯌꯨꯀꯣ꯫ ꯏꯆꯦꯒꯤ ꯂꯨꯆꯦꯡ꯫ ꯂꯨꯆꯤꯡꯍꯦꯟꯕꯤ ꯀꯞꯅ ꯀꯞꯅ ꯅꯤꯡꯉꯝꯗꯅ, ꯏꯆꯦ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯏꯆꯦ,
ꯍꯥꯏꯌꯨ ꯏꯆꯦ, ꯏꯆꯦꯕꯨ ꯁꯨꯝꯅ ꯇꯧꯍꯜꯂꯤꯕꯁꯦ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯏꯆꯦ? ꯅꯨꯡꯁꯤꯔꯩ ꯋꯥꯅ ꯅꯤꯡꯊꯧ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯏꯆꯦ, 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 ꯏꯆे, ꯃꯤꯠ ꯄꯥꯡꯉꯣ ꯏꯆꯦ, ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯏꯆꯦ, ꯃꯤꯠ ꯄꯥꯡꯉꯣ ꯏꯆꯦ, ꯏꯆꯦ, ꯃꯤꯠ ꯄꯥꯡꯉꯣ꯫ ꯊꯝꯕꯥꯜ ꯊꯋꯥꯏ ꯌꯥꯎꯗ꯭ꯔ ꯃꯆꯥꯗꯨꯕꯨ ꯃꯊꯥꯗ ꯆꯦꯅ ꯀꯣꯟꯗꯨꯅ 이마기 둥시래 이사 ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ 이마 이사부 우드나 까람니 잉와이ꯕꯅꯣ ꯈꯣꯝꯕ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯇꯧꯔꯝꯂꯤ ꯃꯇꯧ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯀꯞꯆꯩ꯫ 이빠기 둥시래 이빠 ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ 이빠기 ꯃꯤꯠꯃꯥꯡꯗꯒꯤ 이사부 ꯀꯟꯕ ꯉꯝꯗ 이빠 이사부 ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯣ ꯀꯌꯥꯗ ꯇꯣꯟꯈ꯭ꯔꯕ ꯃꯄꯣꯛꯅꯣ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ ꯏꯄꯥꯗꯤ꯫ ꯂꯨꯁꯤꯡ ꯍꯦꯟꯕꯤ ꯀꯞꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯅꯤꯡꯊꯧ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯈꯣꯝꯕ ꯄꯥꯈꯠꯅ ꯂꯨꯁꯤꯡ ꯍꯦꯟꯕꯤꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯏꯆꯥꯇꯣꯝꯕꯤ ꯁꯦ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ, ꯑꯃꯨꯛꯇ ꯇꯞꯊꯈꯣꯅꯦ ꯏꯄꯥꯒꯤ ꯂꯨꯁꯤꯡ ꯅꯪꯕꯣ꯫ ꯊꯝꯕꯥꯜ ꯀꯞꯇꯨꯅ ꯃꯆꯥꯕꯨ ꯈꯥꯝꯃꯤ꯫ 이마기 lusing ꯍꯦꯟꯕꯤ 이사ꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? 이마ꯕꯨ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯂꯨꯁꯤꯡ ꯍꯦꯟꯕꯤ ꯅꯤꯡꯉꯝꯗꯅ ꯀꯞꯇꯨꯅ 이마 바바 ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩꯅ ꯏꯆꯦꯒꯤ ꯂꯃꯟ ꯁꯤꯡꯗ꯭ꯔꯕꯗꯤ 이세기 ꯊꯋꯥꯏꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯣꯏꯌꯦ꯫ 이마 ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ 이마? ꯈꯣꯝꯕ ꯃꯃꯤꯠꯇꯨ ꯏꯃꯨ ꯉꯥꯡꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯝꯒꯅꯤ, ꯑꯩꯅ ꯏꯆꯥꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ꯫ ꯀꯔꯤꯒꯤ ꯑꯩꯅ ꯄꯥꯡꯗꯕ ꯃꯀꯣ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ? ꯌꯦꯡꯉꯣ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯂꯃꯟ ꯈꯨꯝꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯄꯨꯔꯝ ꯌꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯁꯤ꯫ ꯊꯝꯕꯥꯜ ꯀꯞꯇꯨꯅ ꯑꯩꯈꯣꯏ ꯃꯄꯥ ꯏꯆꯥꯕꯨ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛ ꯑꯁꯦ ꯑꯁꯨꯝꯅ ꯂꯣꯟꯅ ꯈꯥꯡꯈꯤꯁꯤ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯕꯨ? ꯈꯥꯡꯕ ꯇꯥꯕꯅꯤꯅꯦ ꯃꯃꯥ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥ ꯋꯥ ꯂꯥꯎꯔꯨꯕꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤꯅꯦ ꯃꯃꯥ ꯅꯪꯕꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯔꯦꯜ ꯅꯨꯡꯁꯤꯔꯩꯒꯤ ꯄꯥꯎ ꯇꯥꯔꯕꯗ ꯃꯊꯃꯣꯏꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯄꯥꯎ ꯑꯁꯤ ꯃꯍꯥꯔꯥꯅꯤꯒ ꯂꯥꯏꯖꯒꯁꯨ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯖ ꯀꯞꯇꯨꯅ ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤꯒꯤꯅꯣ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯣ? ꯅꯆꯥꯒꯨꯝꯕꯅꯦ, ꯀꯔꯤꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯁꯨꯛ ꯇꯨꯀꯠꯆꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯣ? ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯎꯁꯤꯠꯇꯅ ꯅꯤꯡꯊꯧ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯊꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯂꯥꯏꯖ ꯁꯥꯎꯅ ꯑꯐꯕꯇ ꯈꯟꯊꯗꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯗ ꯇꯤꯟꯁꯤꯠꯆꯤꯜꯂꯤ꯫ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯑꯁꯨꯛ ꯂꯨꯗꯕ ꯂꯝꯆꯠ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯑꯩꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨ ꯂꯥꯏꯖꯕꯨ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯄꯨꯔꯦꯜꯅ ꯏꯃꯥ, ꯑꯩꯈꯣꯏꯁꯦ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯤꯕ꯭ꯔꯥ? ꯃꯍꯥꯔꯥꯅꯤꯗꯨ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯏꯃꯥꯒꯤ ꯄꯨꯔꯦꯜ, ꯑꯩꯈꯣꯏ ꯍꯤꯡꯒꯗꯕꯅꯤ, ꯐꯠꯇꯕ ꯃꯈꯣꯏꯗꯤ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯨꯊꯟ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯄꯨꯔꯦꯜ, ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ, ꯃꯍꯥꯛꯄꯨ ꯅꯪꯒꯤ ꯅꯄꯥ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯅꯈꯨꯠꯃꯛꯅ ꯃꯥꯕꯨ ꯍꯥꯠꯀꯗꯕꯅꯤ꯫ ꯃꯗꯨꯗꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯄꯨꯝꯕ ꯑꯁꯦ ꯏꯪꯊꯕ ꯉꯝꯒꯅꯤ꯫ ꯄꯨꯔꯦꯜ ꯃꯃꯥꯕꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯍꯥꯔꯥꯅꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯁꯛꯇꯝꯗ ꯃꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯔꯛꯇꯨꯅ ꯑꯔꯣꯟꯕ ꯂꯥꯂꯣꯡꯒꯤ ꯃꯔꯝꯗ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯨꯔꯦꯜꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯁꯤꯟꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯕꯗ ꯂꯨꯁꯤꯡ ꯍꯦꯟꯕꯤ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯄꯥꯔꯞ ꯇꯧꯕ ꯐꯤꯗꯨ ꯇꯞꯅ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯄꯨꯔꯦꯜ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯁꯣꯜꯂꯛꯏ꯫ ꯅꯨꯡꯁꯤꯔꯩ꯫ ꯂꯨꯁꯤꯡ ꯍꯦꯟꯕꯤ ꯃꯣꯡ ꯍꯥꯗꯕ ꯁꯛꯐꯝꯗ ꯑꯩ ꯂꯨꯁꯤꯡ ꯍꯦꯟꯕꯤ ꯅꯨꯡꯁꯤꯔꯩꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ꯫ ꯄꯨꯔꯦꯜ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯡꯁꯤꯔꯩ ꯃꯥꯅ ꯍꯥꯏꯈꯤꯕ ꯃꯥꯒ ꯁꯛ ꯃꯥꯟꯅꯕꯤ
ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯐꯩꯕꯣꯛ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯃꯨꯛꯁꯨ ꯍꯔꯥꯎꯕ ꯐꯥꯎꯖꯩ ꯎꯕ ꯐꯪꯂꯨꯔꯦ ꯈꯟꯅ ꯋꯥꯖꯔꯨꯕ ꯁꯛꯇꯝ ꯑꯗꯨꯒ ꯁꯛꯃꯥꯟꯅꯕꯤ ꯑꯃꯕꯨ ꯃꯤꯃꯥꯡꯁꯤꯗ ꯇꯁꯦꯡꯅ ꯎꯕ ꯐꯪꯖꯔꯕꯗ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯇꯥꯗꯨꯅ ꯀꯞꯂꯨꯕ ꯊꯦꯝꯕꯨꯡꯗꯨ ꯀꯞꯂꯨꯕꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯏꯇꯥꯎ ꯅꯪ ꯁꯥꯎꯅꯨꯀꯣ ꯉꯁꯥꯏ ꯑꯩꯅ ꯏꯇꯥꯎꯗ ꯈꯔ ꯐꯨꯈ꯭ꯔ ꯃꯥꯜꯂꯦ ꯅꯥꯕꯁꯨ ꯑꯣꯟꯊꯣꯛꯅ ꯅꯥꯔꯝꯂꯅꯤ ꯄꯥꯔꯤꯅ ꯆꯩꯅꯥꯒꯤ ꯋꯥꯐꯝꯗꯤ ꯏꯇꯥꯎ ꯃꯥꯏꯁꯤ ꯈꯣꯏꯅꯤꯒꯨꯝ ꯁꯤꯟꯗꯨꯅ ꯆꯤꯛꯄꯗꯧꯅ ꯄꯣꯝꯂꯤꯕꯁꯤꯅ ꯁꯥꯈꯤꯅꯤ ꯍꯣꯏꯅꯦ ꯏꯇꯥꯎꯒꯤ ꯁꯛꯁꯤ ꯀꯔꯤꯒꯨꯝꯕ ꯀꯤꯟꯅ ꯊꯤꯟꯈꯤꯕꯒꯤ ꯄꯣꯝꯂꯤꯕꯁꯤꯅ ꯐꯈ꯭ꯔꯕꯗꯤ ꯁꯛ ꯈꯪꯗꯗꯨꯅ ꯑꯃꯨꯛꯀꯁꯨ ꯐꯨꯕ ꯁꯣꯏꯗ꯭ꯔꯤ ꯄꯥꯔꯤ ꯁꯥꯎꯔꯞꯅ ꯍꯥꯠꯀꯦꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯏꯇꯥꯎ ꯈꯣꯏꯃꯨꯅ ꯏꯇꯥꯎ ꯄꯤꯕ ꯏꯇꯥꯎꯒꯤ ꯌꯥꯃꯥꯡꯗꯨꯕꯨ ꯄꯥꯏꯊꯣꯛꯈ꯭ꯔꯕꯣ ꯉꯁꯥꯏ ꯑꯩꯅ ꯂꯩꯕꯥꯛꯇ ꯁꯨꯖꯤꯟꯕꯗ ꯏꯇꯥꯎ ꯈꯣꯏꯃꯨ ꯄꯥꯏꯕ ꯐꯥꯎꯗꯤ ꯄꯥꯏꯊꯣꯛꯇ꯭ꯔꯤ ꯈꯔꯗꯤ ꯅꯣꯝꯃꯤ ꯏꯇꯥꯎ ꯈꯣꯏꯃꯨꯅ ꯁꯥꯎꯕꯤꯅꯨ ꯏꯇꯥꯎ ꯅꯇꯥꯎꯅ ꯈꯔ ꯀꯟꯕ ꯍꯦꯟꯈꯤꯕꯒꯤꯅꯤ ꯄꯤꯕ ꯃꯇꯣꯝꯇ ꯈꯟꯖꯩ ꯀꯜꯂꯤ ꯀꯥꯏꯅ ꯂꯨꯝꯐꯨ ꯇꯧꯁꯤꯜꯂꯒ ꯃꯃꯥꯏꯁꯤꯗꯤ ꯅꯣꯛꯁꯟꯕꯕꯨ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯇꯥꯎꯅ ꯂꯨꯝꯐꯨ ꯇꯧꯕ ꯍꯥꯟꯈꯤꯕꯩꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕꯗ ꯃꯈꯣꯏꯅ ꯉꯥꯏꯖꯔꯤꯕ ꯂꯃꯟ ꯈꯨꯝꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯆꯥꯎꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯤꯌꯥꯝ ꯇꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯝꯃꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯤ ꯃꯃꯤꯠ ꯑꯗꯨ ꯂꯩꯗꯨꯅ ꯇꯥꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯇꯦꯟꯖꯩ 3 ꯀꯥꯞꯂꯛꯇꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ 3 ꯂꯨꯔꯦꯟ ꯑꯗꯨ ꯀꯛꯈ꯭ꯔꯦ 3ꯗꯨꯒꯤ ꯃꯅꯨꯡꯗ ꯈꯥꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯑꯗꯨꯅ ꯇꯧꯔꯛꯄꯗꯨꯗ ꯄ꯭ꯔꯖꯥꯁꯤꯡ ꯀꯥꯏꯅꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯅꯕꯒꯤ ꯇꯧꯔꯛꯄꯗꯨꯗ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯅ ꯄꯥꯔꯤꯒ ꯄꯤꯕꯥꯒꯅ ꯊꯧꯔꯤ ꯇꯤꯡꯗꯨꯅ ꯊꯠꯂꯒ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯂꯣꯝꯗ ꯂꯣꯏꯅ ꯇꯥꯟꯊꯣꯛꯂꯝꯃꯤ ꯀꯨꯝꯍꯩ ꯃꯅꯨꯡ ꯑꯣꯏꯕꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯐꯤꯕꯝ ꯁꯦꯝꯍꯧꯗꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯊꯥꯡ ꯇꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯕꯨ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯈꯪꯍꯧꯗꯅ ꯊꯧꯔꯤꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯊꯨꯖꯤꯜꯂꯛꯇꯨꯅ ꯄꯨꯔꯦꯜꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟ ꯊꯪꯕ ꯑꯗꯣꯝꯗ ꯉꯁꯥꯏ ꯃꯈꯩ ꯄꯤꯕꯥꯒ ꯄꯥꯔꯤꯒꯅ ꯍꯨꯏꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯥꯡꯗ ꯄꯨꯔꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯌꯨꯡꯗꯨꯅ ꯊꯝꯂꯕ ꯃꯤꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯌꯨꯝꯕꯤꯗꯨꯒ ꯆꯤꯡꯈꯠꯂꯛꯂꯝꯃꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯊꯨꯅ ꯍꯩꯅ ꯁꯤꯡꯅ ꯄꯥꯡꯊꯣꯛꯄꯅ ꯃꯤꯌꯥꯝ ꯄꯨꯝꯕ ꯏꯉꯥꯎ ꯉꯥꯎꯔꯤ ꯄꯨꯔꯦꯜ ꯃꯁꯥꯃꯛ ꯑꯣꯏꯔꯝꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯌꯥꯝꯅ ꯉꯛꯂꯤꯕꯗꯨ ꯀꯣꯛꯅꯕ ꯄꯨꯔꯦꯜꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯂꯤꯆꯠ ꯄꯨꯝꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯗ ꯈꯪꯍꯜꯂꯝꯃꯤ ꯄꯨꯔꯦꯜ ꯃꯥꯒꯤ ꯌꯦꯞꯂꯤꯕ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠꯃꯛꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯁꯦ ꯑꯩꯒꯤ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯍꯥꯠꯇꯨꯅ ꯅꯪꯒꯤ ꯅꯆꯦ ꯅꯨꯡꯁꯤꯔꯩꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯖꯔꯣ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯄꯨꯔꯦꯜꯗꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯨꯔꯦꯜ ꯀꯛꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯈꯣꯝꯕꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯊꯕꯥꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯇꯦꯟ ꯑꯃ ꯀꯥꯞꯂꯛꯇꯨꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯃꯊꯕꯥꯛ ꯑꯗꯨ ꯐꯥꯎꯗꯣꯛꯏ ꯈꯣꯝꯕ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯃꯆꯥ ꯂꯨꯆꯤꯡ ꯍꯦꯟꯕꯤꯕꯨ ꯌꯦꯡꯗꯨꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯃꯄꯥꯒꯤ ꯏꯪꯒꯤꯠ ꯐꯪꯂꯕꯗ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯂꯨꯔꯦꯜ ꯑꯗꯨ ꯀꯛꯇꯨꯅ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯃꯁꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯨꯠꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯍꯥꯠꯂꯕꯗ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯍꯔꯥꯎꯕꯅ ꯃꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯍꯤꯛꯅ ꯀꯞꯆꯩ ꯃꯇꯧ ꯑꯗꯨꯕꯨ ꯄꯨꯔꯦꯜ ꯃꯥꯅ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯊꯦꯝꯕꯨꯡ ꯈꯣꯏꯃꯨ ꯄꯥꯔꯤ ꯄꯤꯕꯥꯅ ꯅꯤꯡꯊꯧꯒꯤ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯨꯝꯅ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯄꯨꯝꯅꯃꯛ ꯊꯤꯗꯨꯅ ꯍꯥꯠꯂꯤ ꯊꯦꯝꯕꯨꯡꯅ ꯅꯤꯡꯊꯧꯁꯨ ꯏꯆꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯉꯁꯥꯏ ꯍꯥꯠꯂꯝꯃꯅꯤ ꯃꯥꯒꯤ ꯇꯨꯡ ꯏꯟꯕ ꯍꯨꯏꯁꯤꯡꯗꯨꯁꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯂꯣꯏ ꯊꯤꯗꯨꯅ ꯍꯥꯠꯀꯦꯕ ꯉꯁꯤꯗꯤ ꯄꯥꯔꯤꯅ ꯍꯥꯠꯂꯤ ꯃꯌꯥꯝꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯂꯩꯕꯨ ꯂꯩꯔꯝꯃꯔꯣꯏꯗ ꯊꯦꯝꯕꯨꯡ ꯑꯇꯩ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯠꯇꯧ ꯃꯤ ꯋꯥꯠꯂꯤꯕꯣ ꯀꯅꯥꯝ ꯋꯥꯠꯂꯤꯒꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯍꯤꯡꯕ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯗ ꯍꯦꯟ ꯎꯗꯤ ꯋꯥꯠꯂꯤꯌꯦ ꯏꯆꯦ ꯅꯨꯡꯁꯤꯔꯩ ꯀꯧꯊꯣꯛꯈꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨ ꯋꯥꯠꯂꯤ ꯑꯩꯈꯣꯏꯅ ꯍꯥꯠꯂꯤꯁꯦ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯍꯥꯠꯄꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅꯈꯤꯗꯦꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯗꯨꯃꯗꯤ ꯊꯤꯔꯒ ꯍꯥꯠꯂꯗꯧꯅꯤ ꯍꯣꯏꯅꯦ ꯃꯗꯨꯝ ꯋꯥꯠꯂꯤ ꯑꯩꯗꯤ ꯃꯁꯛꯄꯨ ꯈꯪꯗꯦ ꯏꯇꯥꯎꯗꯤ ꯈꯪꯕ꯭ꯔꯣ ꯑꯩꯁꯨ ꯈꯪꯗꯦꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯐꯪꯅꯕ ꯊꯤꯔꯗꯧꯅꯤ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯎꯔꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯀꯦꯇꯨꯀꯤ ꯀꯟꯅ ꯃꯨꯛꯅꯔꯤꯕꯗꯨ ꯊꯦꯝꯕꯨꯡꯅ ꯅꯨꯄꯤ ꯀꯩꯅꯣ ꯇꯧꯏꯗꯣ
ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯦꯇꯨꯀꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯅ ꯐꯥꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯐꯠ ꯊꯥꯗꯣꯛꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯨꯆꯤꯡꯍꯦꯟꯕꯤꯒꯤ ꯃꯤꯑꯣꯏꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯥꯏ ꯖꯒꯣꯏ ꯃꯅꯨꯡ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯈꯥꯕꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯦꯇꯨꯀꯤꯗ ꯅꯨꯄꯤꯗꯨ ꯐꯥꯅꯕ ꯁꯤꯟꯅꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯤ ꯂꯥꯛꯀꯅꯤ ꯈꯪꯕꯅ ꯉꯁꯥꯏ ꯃꯈꯩ ꯅꯨꯄꯤꯗꯨꯕꯨ ꯅꯥꯟꯊꯣꯛꯍꯟꯗꯅ ꯃꯥꯕꯨ ꯐꯥꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯦꯇꯨꯀꯤꯗꯤ ꯑꯔꯣꯟꯕ ꯀꯥꯗꯨ ꯂꯩꯕ ꯑꯣꯏꯕꯅ ꯃꯄꯥꯟꯗ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯨꯕ ꯅꯠꯇ꯭ꯔꯦ꯫ ꯊꯦꯝꯕꯨꯡꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯠꯀꯦ ꯊꯤꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯁꯤ ꯁꯣꯏꯅ ꯑꯣꯏꯅꯤꯕꯨ ꯏꯇꯥꯎ ꯃꯁꯤ ꯍꯦꯛꯇ ꯍꯥꯠꯂꯒꯦ꯫ ꯀꯦꯇꯨꯀꯤꯅ ꯍꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯍꯥ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯅꯄꯨꯟꯁꯤꯗꯣ ꯈꯨꯗꯛ ꯑꯁꯤꯗ ꯃꯥꯡꯅꯤꯡꯕ꯭ꯔꯣ꯫ ꯁꯥꯎꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯑꯗꯨꯝꯅ ꯎꯁꯤꯠꯇꯅ ꯑꯃꯨꯛ ꯉꯥꯡꯂꯛꯄꯗꯨꯗ ꯊꯦꯝꯕꯨꯡ ꯁꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯥꯄꯨ ꯀꯟꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯤꯜꯂꯤ꯫ ꯈꯪꯕ꯭ꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯁꯦꯜꯗ ꯆꯣꯞꯄ ꯃꯤꯕꯨ ꯃꯥꯡꯍꯟꯕ ꯉꯁꯤꯗꯤ ꯅꯪ ꯑꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦꯗꯅ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯌꯥꯗ ꯑꯩꯒꯤ ꯑꯃꯥꯡꯕ ꯅꯝꯒꯦꯅ ꯁꯛꯈꯤꯕ ꯋꯥꯁꯛꯇꯣ ꯀꯥꯏꯍꯟꯕ ꯐꯠꯇꯦ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯐꯠꯇꯕ ꯊꯕꯛꯇ ꯌꯥꯎꯕꯤ ꯅꯪꯒꯤ ꯅꯌꯥꯗ ꯑꯣꯏꯅ ꯅꯝꯃꯒ ꯊꯦꯝꯕꯨꯡ ꯑꯩꯒꯤ ꯋꯥꯁꯛꯁꯦ ꯉꯥꯛꯂꯒꯦ ꯈꯪꯅꯤꯗꯅ ꯀꯥꯏꯗ ꯂꯩꯇ꯭ꯔꯦ ꯉꯁꯥꯏ ꯑꯩꯅ ꯑꯃꯥꯡꯕ ꯈꯔ ꯎꯅꯥꯗ ꯌꯣꯝꯈꯤꯕꯗꯣ ꯑꯣ ꯁꯤ ꯂꯩ ꯃꯌꯥꯁꯤ ꯐꯥꯎꯗꯣꯛꯑꯒ ꯅꯝꯒꯦ ꯁꯦꯜꯗ ꯆꯣꯞꯄ ꯉꯁꯤꯗꯤ ꯑꯃꯥꯡ ꯄꯤꯖꯒꯦꯕ ꯅꯪ꯫ ꯄꯥꯔꯤꯅ ꯉꯁꯥꯏꯗꯩ ꯃꯤ ꯍꯥꯠꯃꯤꯟꯅꯔꯤꯁꯤꯗꯤ ꯃꯥꯗꯤ ꯊꯤꯒ ꯌꯣꯝꯃ ꯄꯨꯔꯛꯏ ꯖꯥꯠꯅꯤꯗꯅ ꯑꯩꯗ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯝꯇ ꯆꯠꯆꯈ꯭ꯔꯒꯦ ꯑꯣꯗꯅ ꯑꯩꯅꯦ ꯁꯤꯕ ꯇꯥꯔꯤꯅꯤ ꯃꯤ ꯍꯥꯠꯃꯤꯟꯅꯕ꯭ꯔꯕꯨ ꯃꯁꯤ ꯊꯦꯝꯕꯨꯡ ꯍꯥꯏꯁꯦ ꯄꯨꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦꯗ ꯄꯨꯔꯥ ꯀꯣꯛꯆꯥꯛꯀꯤ ꯃꯤꯅꯤꯀꯨꯝꯕꯁꯦ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯤꯌꯥꯝꯃꯥꯡ ꯑꯗꯨꯗ ꯃꯔꯥꯜ ꯄꯨꯊꯣꯛꯇꯨꯅ ꯍꯥꯠꯈ꯭ꯔ ꯃꯇꯨꯡ ꯃꯍꯥꯔꯥꯅꯤ ꯂꯩꯃꯅ ꯔꯥꯖꯀꯨꯃꯥꯔ ꯄꯨꯔꯦꯜꯕꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯂꯥꯎꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯃꯅ ꯆꯠꯇꯨꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯖꯗꯨꯅ ꯆꯥꯎꯅ ꯃꯤꯌꯥꯝꯃꯥꯡꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯍꯥꯟꯅ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯄꯤꯛ ꯊꯜꯂꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯌꯦꯛꯅꯕ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫